Matangda Amadi buffer zone gi Matangda Leingakna Chap Chaba Paokhum Hayeng Ayeba Cherol OINA GOVENOR na THOKLAGANI HAINA COCOMI gi CONVENOR KHURAIJAM ATHOUBA PHONGDOKKHRE Haukiba chahi gi December thada Thama chupna IDPs Singgi Matangda COCOMI na chathakiba relay sit in protest ki manung channa Thama leptana memorandum pisan bada Leingakna Paokhum amata pirakta babu pendaba phongdoktuna Kwakaithal takhelambam lekai da laiba KYC club tagi Lok Bhavan tamna response award December memorandum march to Lok Bhavan haiba banner gi makhada khongchat ama chatki khongchat adu da pamdaba thodok thoktana ba masing yamlaba security force singna ngaki khongchat aduna Lok Bhavan da thungduna governor amadi chief secretary loinana commissioner home ga unaduna wari saruraba matungda KHURAIJAM ATHOUBANA phongdokkibada governor na IDPs Singgi issue amadi buffer zone gi issue loisinana ba Chap Chaba Leingakna Paokhum Hayeng Ayeba Cherol OINA THOKLAGANI HAINA governor na thazaba pirakle Hayeng fawba Leingakna Paokhum miyam punna ngaiba tari amaromda tumina leishinduna leibagi mahutta ngasi miyam amadi IDP na hawraktuna changshinkiba khongjang mai pakle haina loba yai haina wafam su thamki Panbayai Leingakna haukiba chahi gi December thada IDP Sing masagi mayumda hanjil hangani haina phongdokkiba leikrabani adubu madugi onabada IDP Sing khara mayumda hanjinna Banatana atay di relief camp singda adumak lady masagi yumda hanjilaba IDP Singgi Matangda inaw-naw nung may vom na chingba kapsilakpagi anaw ba tawdok thokpa laikrabani Koina tang amadagi na kuntra phawda pigiba memorandum copy singgi maradagi memorandum copy mari manga puthoga koina madda thamgiba wafam singdu macha khaina governor gi mafunda khoi thame adu haiba myam du tham matungda khoi si koina mamang da haijaba dumaina leidiba governor gi administration si miyam gi Leingakne hairaga miyam gi leidiba miyam siga mari leinabra leinadabra haiba wahang du so khoi dum hangi adu mathakta miyam na thamba wafam singda paokhum pidaba si kai gino haiba wafam sing thammi amaina thamaga wakra koi hainare akoina tongningba tawgada thomsing khara su hai adu moi hayeng si miyam na thongbiba memorandum singsigi chap chaba in writing da ai bache oina hayeng pijarage hadana admaina haibire governor unabada akogi chief secretary su yaure aduga home commissioner su yaure aduga mokoi punna koi paminam adu hayeng si moina pirakado ba moigi paokhum se adu parkanda hayeng se ko miyam da adu maron du par matung da koi kai tawda ge hadu miyam da ulok chana pa hayeng asi salam da ta ga si paokhum se koi pangam da su ai adu moina matam sangna na thaiga thaidoga moina mamang da press da thado ki statement ama leki bado adu da taisalaga moise dum pethoga leram ba ya ba gi pium da lei adu miyam hauduna ngasi namdana governor da paokhum lobu se ko miyam gi mai paokhum Nasai